Akasbani Imphal ngangbom nganthoi pau pajari ahanbada maruiba pau Bisnupur Jilada leiba Bisnu Temple bu miyamda paksana khanghanaba amasung ningthina ngak senduna thambinaba Rajya Sabha gi MP Maharaj Lesemba Sana Jawbana Sabhada taksinkhre. Transport ki Additional Chief Secretary Anurag Bajpai na hairi micham miyam gi chathok chasinda hena khudong chahanabagi damak Rajya sigi transport system da MSD bus service hapnaba sarkar gi thorang leire. High School Living Certificate Examination amadi Higher Secondary Examination da mai pakraba sarkar gi school gi mahiroi singda mana yenthokpagi thoram pangthokre. Imphal Zilla gi Saumbungda lebe SDO Office Complex tangasi Manipur Fire Service ki Fire Substation ama hangdokre amasung Pradhan Mantri Narendra Modi na hairi leiba asina ningkha tambagi sangsilakpa khongjangda Bande Mataram gi mantrana miyamda thauna amadi sakti pibaga loinana ninghanaba leitana honabagi wakhalon pokhankhi. Bisnupur Jilada leiba Bisnu Temple miyamna Brick Temple haraga sukhangnaba laisang asibu miyamda paksana khanghanaba amasung ningthina ngak senduna thambinaba Rajya Sabha gi MP Maharaj Lesemba Sana Jawbana Sabhada taksinkhre. Ngasi sangsad ki mifam gi 0 hour da Bisnu Temple gi wafam asi pukhaladuna Lesemba Sana Jawbana hai laisang asi Rajya sigi khwaidagi liraba laisang singi manungda ama oiri laisang asigi asimak Bhagavan Bisnu da kathoklaba laisang amani. Laisang asi ingkumja lising macamri humputarετagi lising macamnga sumda nipan phawba Manipur gi ningthau oina pankhiba ningthau kiyambagi matamda sakhibani. Mangna hai laisang asi Manipur gi oina Bharat Sarkar gi Archaeological Survey of India ASI gi makhada leiba amata ngairaba historical monument amasu oiri. Asigumba makhal gi tanglaba historical monument asida ASI na hena mityeng changhanningi. Laisang asibu yokhanaba amadi malem gi lamkoiba singi pungning sumhanaba yengsinnaba mi thamduna senaba tangai fade. Sri Sana Jawbana hai. Sir, my subject is demand for proper awareness, care and preservation of Vishnu Temple in Manipur. Sir, the Vishnu Temple located at Bishnupur district 27 kilometers away from Imphal city, Manipur is one of the oldest known brick temples in the state of Manipur. It was dedicated to Lord Vishnu and built during the reign of King Kiamba of Manipur 1467 and 1508 AD. It is the only protected historical monument in Manipur under Archaeological Survey of India, Government of India. The style of the temple resembles Bengali hut type structure. Transport ki Additional Chief Secretary Anurag Bajpai na hairi micham miyam gi chathok chasinda hena khudong chahanabagi damak Rajya sigi transport system da MSD bus service hapnaba sarkar gi thorang leire. Imphal Jilla gi top dusera da leiba IDTRC da Rajya gi transport vibhag na sinduna Manipur State Transport ki driver sing amadi conductor sing gi oiba refresher course hokdokpagi thoramda Sri Bajpai na makhata na hai Rajya sida miyam gi chathok chasin gi maruiba upai oiriba transport ki mapangal kakhanhanba haibasi sarkar gi sabsaba phirepni. Miyam gi mapung oina gari lejadaba micham miyam gi chathok chasinda sel sangdana mafam amadagi amada chanabagi upai adu bus service na piri. Training program asi Manipur khakki natana leiba asigi oina ahanba oigani. State asi miyam gi chathok chasinda matam sangna bus service asi piba ngamdana lakli. Bus service asi micham miyam gi chathok chasinda khwaidagi hena khudong chaba piba ahongba makhal gi service oiri. Maramasina bus service asi transport system da hapnabagi thorang tawbani. Thorang asigi manung chana driver sing amadi conductor sing da matam gi matung ina transport system yauna anauba makhal gi gari sing da lakliba ahongba kaya asi khanghanabagi damak numit humni sopna chathagadaba refresher course asi pangthokpani. Haryana gi Panchkula da thasigi tarukta Kendra gi Science amsung Technology Mantri Dr. Jitendra Singh na hudokhiba 13 suba India International Science Festival 2025 da Rajya sigi Science amsung Technology gi Secretary Srimati Kengu Juringla, Science and Technology gi Additional Secretary amsung Director Srimati Singha Kham Sachi, Mastech ki Director Dr. K.S. Rakesh amsung Mastech ki Senior Scientific Officer C.H. Sarat Sarukyari. Numit marini chathagadaba Science Festival asida Science Technology Defense Space Exhibition da Rajya sigi stall da Mastech amasung Department of Science and Technology gi thabak thoram sing Technology Demonstration, Human Resource Development, Women Empowerment amasung Science bu miyam de hena pamhanabagi matang da utli. Paugi marakthana tenba break ama.
ꯂꯧꯕꯤꯍꯧ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯍꯧ ꯁꯦꯜ ꯑꯃꯠꯇ ꯄꯨꯊꯣꯛꯇꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯒ꯭ꯔꯣꯁꯔꯤ ꯕꯦꯟꯗꯔ ꯍꯥꯡꯅꯕ ꯈꯇꯥꯈꯠ ꯂꯣꯖꯤꯁꯇꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯂꯣꯖꯤꯁꯇꯤꯛ ꯑꯁꯤꯗꯒꯤ ꯌꯣꯟꯅꯕ ꯄꯣꯠ ꯂꯧꯕꯤꯗꯨꯅ ꯁꯦꯟꯗꯣꯡ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯑꯣꯏꯕꯤꯌꯨ ꯈꯇꯥꯈꯠꯀꯤ ꯕꯦꯟꯗꯔ ꯑꯣꯏꯕꯒꯤ ꯀꯥꯟꯅꯕꯁꯤꯡ ꯌꯣꯟꯅꯕ ꯄꯣꯠ ꯑꯗꯣꯝꯒꯤ ꯂꯩꯐꯝꯗ ꯊꯤꯜꯂꯛꯄ ꯗꯨꯀꯥꯟ ꯂꯩꯇꯕꯁꯤꯡꯒꯤ ꯑꯣꯏꯅ ꯊꯦꯂꯥ ꯄꯤꯖꯒꯅꯤ ꯂꯧꯃꯤꯁꯤꯡꯅ ꯈꯇꯥꯈꯠꯇ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯌꯣꯜꯂꯛꯄꯁꯨ ꯌꯥꯒꯅꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯗꯁꯨ ꯄꯤꯖꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9612187787 ꯈꯪꯕ ꯌꯥꯒꯅꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯑꯦꯁꯅ ꯁꯤꯟꯗꯨꯅ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯖꯨꯀꯦꯁꯅꯦꯜ ꯔꯤꯁꯔꯁ ꯑꯦꯟड ꯇ꯭ꯔꯦꯅꯤꯡꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯖꯨꯀꯦꯁꯟ ꯑꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ NG ꯕꯣꯒꯦꯟꯗ꯭ꯔꯅ ꯍꯥꯏ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯁꯤꯛꯁꯥꯒꯤ ꯂꯝ ꯑꯁꯤ ꯐꯒꯠꯍꯟꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯛꯇꯅ ꯍꯣꯠꯅꯕꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯁꯤꯛꯁꯥꯒꯤ ꯂꯝꯗ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯁꯖꯦꯁꯟ ꯌꯥꯎꯅ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯇꯦꯡꯕꯥꯡꯁꯤꯡ ꯄꯤꯕ ꯆꯪꯏ శ్ꯔꯤ ꯕꯣꯒꯦꯟꯗ꯭ꯔꯅ ꯍꯥꯏ Government schools in Sida Koyojiksi 2019 reorganization exercise tawar. Reorganization as such satellite school natraga upgrade downgrade tawar school. Ari data asilo ilay. 19 gitu koi fajana implement tawar namtri. Oza wadli hari si hojiki reorganization exercise. Shi tawraga di more than 5,000 oza na chonthori. School amalgamate tawar downgrade tawar abolish tawar. Kumsi 2025 ta koi department nam tawar exercise tawi. Shi exercise da we have identified about 294 schools, which is fit for we discontinue toba. Satellite schools today is the Jadi Kalaga. Imphal जिल्लागी लमलाई केंद्रगी मनुंग चना सौमुंगदा लेबा SDO ऑफिस कॉम्प्लेक्स तंगसी मणिपुर फायर सर्विस की फायर सबस्टेशन अमा हांगदोखरे थौरम अदुदा वांगांगबदा MLA खोंगबान ताबम इबोमचाना हाई मफम असिदा मतम क्यागी ममांगदगी फायर सबस्टेशन अमा थंबा असि मियामगी अपांबनी मसि थबकता ओंथोकपा ngamba asina lamdam asonggi miyamda chauna kanaba piragani थौरम अदुदा मणिपुर फायर सर्विस की डायरेक्टर L नबचंद्रन हाई फायर सर्विस असि मई चाकपा कन्नब खक्कीदमक लेबा नते फायर सर्विस की माइकईदगी मियोबगी पुंसी अमदी लंथुम कन्नबगीदमक्तसु अचौबा थौदांग लौरी ngasi hangdokliba फायर सर्विस की सबस्टेशन असिना मैहौ लांगपोक यावना मियामगी पुंसी अमदी लंथुम कन्नबगी थौदांगसिंग अदु माइकई असोंगी मियामगीदमक लौबा ngamlagani राज्यसिगी ओइना विलेज फायर सर्विस की कमिटी अमा सेमनबा थौरांग लेरे मसिगी मकोकना मणिपुर फायर सर्विस ना ओइगनी फायर सर्विस कक्तना मियामगी पुंसी लंथुम अमदी मैहौ लांगपोक कनबा ngamdabanina कमिटी असिना मियामगा खुसमनना चटमिनादुना पांगबा याबा matengsing pangnaba hotnagani थौरम अदुदा इम्फाल जिल्लागी डेपुटी कमिश्नर डॉक्टर निवेदिता लाइरा लाकपम यावना मरी लेनबा विभागसिंगी मकोक थोंबा ऑफिशियलसिंग अमदी स्टाफसिंग सरुक याखी वर्ल्ड बैंक की mateंगा लोइनना मिनिस्ट्री ऑफ MSME की स्कीम अमा ओइरिबा रेजिंग एंड एक्सीलरेटिंग MSME परफॉर्मेंस रेम की मखादा उद्यम रजिस्ट्रेशन ड्राइव अमा ngasi बिष्णुपुर जिल्लागी इरैमा लाइफम ओइना ममांग लेकाइदा पांगथोखरे ड्राइव असी राज्य सरकार की डायरेक्टोरेट ऑफ ट्रेड कमर्स एंड इंडस्ट्रीज अमदी स्टेट नोडल एजेंसी मणिपुर इंडस्ट्रियल डेवलपमेंट कॉर्पोरेशन लिमिटेड अमसुंग डिस्ट्रिक्ट इंडस्ट्री सेंटर बिष्णुपुर गा खुसमनदुना सिनबनी थौरम अदुदा वांगांगबदा डिस्ट्रिक्ट इंडस्ट्री सेंटर बिष्णुपुर की जनरल मैनेजर एस करुणाना हाई लाइरिक मतिक चाना हैरबा थबक फंगद्रिबा नहा कयाना मागी मागी हैजबा सिनफम अममम पाइबा ngamnaba amadi सरकार की माइकईदगी mateंग फंगनबा लोइनना थबक फंगदबगी अवाबा सि कोखनबा उद्यम रजिस्ट्रेशन तौबा सि यामनमक तंगाई फदे एग्रो सस्टेनेबिलिटी इन मणिपुर हाइबा हिरमदा 3 सुबा लौमीसिंगी पोइनु मिफम असि पांगथोखरे थौरम अदु इराबोट फाउंडेशन मणिपुरना सिंदुना इम्फाल की जवाहरलाल नेहरू मणिपुर डांस अकादमी की ऑडिटोरियम दा पांगथोखिबनी थौरम अदुदा प्रेसिडेंट मेंबर ओइना इराबोट फाउंडेशन मणिपुर की प्रेसिडेंट खुंजामयुम ओपन लुवांग यावना लौ सिंगुगा मरी लेनबा तोंगान तोंगानबा विभागसिंगी मकोक थोंबा ऑफिशियल सिंग सरुक याखी थौरम अदुदा चलिबा चही सिगी ओइना खनगलबा लौमी 13 ता खुदोरपोट अमदी मनापीदुना पुकनिंग थौगतखी चुराचांदपुर जिला दा फेयर प्राइस शॉप सिंगना नबसा अमसुंग PMGKAY की सेंगयन थोकपगी मतंगदा चयेनबा लेरिबा सिगा मरी लेनना मरिक चुम्बा वाफम खंगहलकनबा राज्य की डायरेक्टोरेट ऑफ कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन विभागना जिला असिगी डेप्यूटी कमिश्नर दा खंगहनख्रे
Bibag asigi serol amana hai nabsa amasung PMGKAY gi sing se da labor report ta sada sama yen khre hairabaso tongan ba beneficiary singna makhoi gi phangpham thokpa seng phangde haibagi wakat lakli maramasina hiramasi gi matangda sumba report ama thuba matamda pikhalakna basu serol adu da palli District Health Society none na sinduna none gi luwang reng nungnang part 1 da nomini ni sumna pangthokhiba lemna layang camp loisin khre khulasi none jila gi manung da khwai gi hena manung hanjin ba haksel gi khudong chaba phangtaba mafam oiri kem adu da punna mioi chamri yankhai mathoi rong gi haksang gi anaba sing layang khi kem asigi saruga mo oina health card yankhai mapan sakhi paugi marak thana tenba break amamo Tansen tutorial thamaiban khoya thongna lagliba December gi tang 10 mari English ni kun manga nomaijing numita class 9 amadi 10 gi oiba mega test sama sinjari haidiba test asida makong mathang daraba mahiroi manga gi admission fee free oijagani taruk tagi tara suba position fawbada leba mahiroi singina admission fee tangkhai tajagani akupa marol gi dama contact obiu 9612200132 amadi 9774576510 Akaswani Imphal dagi pauta biri Pradhanmantri Narendra Modi na hairi leibasina ningkha tambagi sangsilakpa khongjangda bande mataram gi mantrana miyamda thauna amadi sakti pibaga loinana ninghanaba leitana honabagi wakhalon pokhanki wafam asing asi jati gi sei bande mataram gi sahi sama yankhai surakpaga mari lenana Lok Sabha da pangthokhiba akhannaba khananainabagi mifamda Pradhanmantri na phongdokhibani Sri Modi na hai senglaba bande mataram bu ningsingba phangba simak lebak miyam amasung sabhagi mihutsingi oina yamna chawthokchaningai oiba mikup amani Mangna hai jati gi isai asina sahi sama yankhai surakpa haibasi haukiba matam adugi puwari amasung mai pakhiba mikup kya na honana ningsingnabagi khudongchaba amani haujik sanabagi pau Naorem Victor dagi Taranipan suba Manipur State League lisingani kun mga kuntaruki ngasi sanakiba match ta Nampana Social Development Club pu panjal taret ani da thoikre atopa match amada Neroka FC na Elite FA bu panjal amasino da thoiki SSC Sekta Ground da chathariba ahum suba Premier League lisingani kun mga kuntaruki ngasi sanakiba match ta Southern Sporting Union na Mayang Imphal United FC bu panjal amasino da thoikre atopa match amada United Chandel FC na Rising Athletic Union Raubu panjal ahum ani da thoikre Damzol YC na Kargil Bravehearts Memorial Football Tournament lisingani kun mga gi champion oire ngasi Chandel gi Sports Complex ta sanakiba final match ta Damzol YC na Naringkhup YC bu panjal ahum amada thoiduna champion oikhibani All Manipur Polo Association sinduna mapalkang jaibung da chathariba second DGAR Men's and Women's Polo Championship ki ngasi sanakiba nupa gi match singda chingkhai hunba Polo Club na Thoubal District Polo Club pu panjal taruk mari da thoikre atopa match singda Urban Polo Club na Nambul Mapal Polo Club pu panjal nipan anida amasung Luang Pupa Polo Club na AR Polo Team B bu panjal taruk anida thoiki Tarasuba MNCA Play Tournament ki ngasi Moizing Public Ground da sanakiba match ta YAC Yai School na Oscar Pauna Bazar bu ran humdoi da thoikre tournament asigi Lairenjam Public Ground Imphal da sanaba atopa match amada SSU Singjamai Kakwana Thau Thangmaiban bu ran kunmapan da thoikre Manipur Veteran Cricket Association na sinduna Langthabal Public Ground da chathariba kunithoi suba Manipur Veteran Cricket Tournament ki ngasi sanakiba match amada Champ Khagempalina RNEF Mika Mayang Imphal bu ran manga da thoikre nganthoi Aroibada maroiba pau amuhanna Bisnupur Jilla da laiba Bisnu Temple bu miyam da paksana khanghanaba amasung ningthina ngak senduna thambinaba Rajya Sabha gi MP Maharaj Leisem Basana Jauguna Sabha da taksinkhre Transport ki Additional Chief Secretary Anurag Baspai na hairi misam miyam gi sathok sasinda hena khudong chahanabagi damak Rajya sigi transport system da MST bus service hapnaba sarkar gi thawang leire High School Living Certificate Examination amadi Higher Secondary Examination da mai pakraba sarkar gi school gi mahiroi singda mana yenthokpagi thoram pangthokre Imphal East Jilla gi Saumbung da laiba SDO Office Complex da ngasi Manipur Fire Service ki Fire Substation ama hangdokre amasung Pradhanmantri Narendra Modi na hairi laiba asina ningkha tambagi sangsilakpa khongjangda bande mataram gi mantrana miyamda thauna amadi sakti pibaga loinana ninghanaba leitana honabagi wakhalon pokhanki pauloi jare